Khurumjari coffee with Tombu Ming Tabiriba Mayabu Shanti Salam na Taram no Okjari. Ngasi akhoi studio do lengsin na lay guest asi taken asunate international weightlifter Sanjita Chanu ni Sanjita yamna nungare akhoi studio do lengsin na matam kai thoga lakpi bagadi magta Sanjita ham magta da Sanjita gi horapam habdi family siblings sigi matang da kita share tabiu mayamta ai ahan bahoro from the ai ima Kakching Khunou umathen awang lakai de kini ai gi ima na takor laima anduga ipa gi maming na khumukcham lukoi maitai ai isinau mari manga poe manga khoi nupi mari ni inau pa ma nupa ang khata yawe anduga ai hojik ti ai country da kano ai an hongalaga ai laijare hoji ado Sanjita se isinau mayam sigi marks da kaya suba ai ahum suba ne isinau Sanjita na sana ba ho ko se sahi drama thon Sure ko ngasi phau da hadi weightlifting gi field da sana ba hor ija ado Sanjita aina hajaning badi hadi sigi field se hadi weightlifting se kari gi da makta choose taw ki bano hadi atopa sana ba makhal mai am su lai natra weightlifting se oina Sanjita na choose taw ki se amta habiyo aise angang wing de zu khara ngoksinara hore tare khara nupi oijaraga su nupa masa ga khara loinarak pa dagi yam chen joga ga sum pukhi da oro khoi khungang da di pukhi khongban se yam marang kain lai adu da oiro tum chen chonga tum sanarak pa aduga matam du da aise sana khona baji kari no di khangak te adugo aina ikhangangong da na aigi sum TV channel sum yeng by sport ke kalam sum yeng moda khoi ye cricket football gum ba ayam pam ni yeng angang wai ni da aduga khangong da na kamaina sana ba si di thamoi nung da pamaga yum da ima da kamaina ai hairaga sana do adagi khungang du da di sana ba khoi gi academy amata so sport ke amata laite khoi dai khungang da aduna kadai da haraga impan gai je khoina angang wai impan gai jam lapam phamoina khalam ai ta adumana khalla lakpa matam sida aina ikhangangong da na khoi gi TV sida weightlifting gi khoi gi hojipude khoi oja oina oire ko mingmoina palabda khoi gi kunjarani se oja kunjarani se sina moi sum chana bagi sum lakpa khotpa moi gi paper da kai da sum khobain pa ba khotpa da sum ta ba khotpa tawde khangau da na dum chana budi phongninga ga ai kamaina ima oi da hairaga karamba lambi dei kamai sa toino di khangda ba ada smaina khangda na sum lakpa de gi di ai class 8 kare ko 8 kare ko matung ji dai ai imfan da khoi ise sing nurse tamba ga ani leirame moi barada leirame ba thangoi ban sinam la kai da barada leirame adu leibade moi ki marak tagi aisi moi marak da imana thambi ba lek tam ba gi thamba da khoi gi adai dei leimina ba imana bi ai tare imana bi ma kuma da sana bai lambi da sana ra me wol tingje adum tu sende sum chamina ko ne mina ta da iskon di polak te tu sende pole polak ko da mana sum sana ba ina ai su sana ba yawninge kamai tawi kho le na sum hangak pa adagi sum barada leiba khoi gi leimina ba mi na dan asnang sana pa madi adum sana ya ni kumal pak da chala sana ko lo kai sulap ta bani ga na haibna singba adumana lambi takpirak padi ai ji yumda hairaga dum horaki bani ado weightlifting se hadi ngasagi inspiration se hadi kunjarani oge doiri bra hadi weightlifting se sana ba makhal mayam lai ko lamjen chen ba badminton hadi Sanjita na especially weightlifting se choose story ne ba adu hadi ngasagi inspiration se motivation se kai dagi kanana hadi adom da pirakhi ge haba kana role model no ai role model si ai laimina ba dai ge bhara laimina ba ino masing haina hai jarage aduga ai sana ba si pamaga weightlifting sina kamai taw ba dai boxing na kamai taw ba ai kem khang de ai di only sana ba du ne na pam ji karam makhan ge sana ba no du dai kem ta khang bangam de aduga huji ke ai tinaru ba imana bi si ma weightlifting sana ram ba aduga ai nang sana du kai no weightlifting ai su yaw ge adum la ga adum heta yawsan gare ba adum la ga oza da hainaraga ozana o phare yare dum la o kholo habde adum chakhibane isagi chahi kya mukti suri matam da weightlifting taw matam da ai sura mo chahi 12 13 smai su am nauri ko haidi arum ma thanga toy ne ba as a woman ko sanaroi ama oina daidi nupi ama oina sanaroi nupi ama oina haibidi challenges mai ama su thengnaram gani na haidi chathok chachin bu oiro haidi adugumba haidi kha trauma or su leina punsi da awana adugi matang su kita habi Sanjita ai nupi moina aina aingon da thengnarak pa awa badi chathok chachin da awa ba mayam di theng problem mayam ma
dum thengnare aigi imung ai kaisu nungaina horokpa imung nate aduna cycle ama bau laina bhona pada matam du ai ngamte ima hoida haibada ima hoina laina bagi paisa lairakte haitare adu nang sana baina pam taraga di sana aduga ai di khoi yumgi nang khangi dune dum harakpa mayam tarakpada aina dum ngamna ba dum sanare ne khongna chatpada dei lambi lamkhangda ai a khungang dei kakhalaga saida lakpanina kemta khangdaba adu khoi khungang dei koi sibai petroling mayam chatleba khoi yam kireba adu saida laaga sibai petroling chalakpa kita khokta khakta chaw chada batung manga yang imana biam ko chamina dikai khalakpa adugumba khudong chada ba mayam thengnare aduga aina khaidagi punsida kaungam gidabadi 2010 da ai ahan ba game chale game ji chatpa matam ji da ai ji ithanda ne chatto ji Bangalore da ai am punsida amuk ithanda chatpa ai ji ai chathorakte aduna ahan ba mapan da chatpa oidine ba chatpa bu de ai mamang ji da ai kanu da interest ai gumba ojaga group saraga di mayam chale ba group sabanina ojana kanu to guide to pibibanina ai kem da akiba de pokti ba aduga Hojiki Bangalore sappaje ai game da kaubai thanda chapane ba thanda chapagi journey se ai Bangalore ji kai laipno khangde ade flight tong ba flight tong ba ai khangde ai matam da ai hindi su kem ta ngang ba ngamamde ai ramde ada ina oza ai kamai ja toino ai thanda kappa ama da yawe ba thanda kappe oza da dai dokte ado oza na budi guide to piraga mana nupam di contact to braga ai ge lawbadi la andui ba ado bo ai di chatoi ji hindi ji bhaungna damne phone number di pi oza na kamai pau de no su khangda ba adumana journey yam wagi ba adu pungju thungaba matam du pung thenge pung tara adai da thungai nungdange adu airport ina hojigi Bangalore sai ji mok center ji chatpa matam da ju pung ani mukti journey oi ba ayengi pung baro ama ka taselak pa ji mam ba marak ni na aina ai ji hatok pira mo to sala sai da ko akhando yam laga um pixel laga ingonda akiba ma phaugi ba adu journey tu mate ayu si bo kaungam gi adu bo haidi hujikti experience me am le ko haidi international thakta gold medals me am phange du Commonwealth Games ki gold medalist hu oi ribani ado mayam chalabna adugum bagi akibadi hujikti library maro haidi just memory ora mani na tra aduma oire aduga mathang ta jaring bada aina hangni se haidi recently Sanjita Chanu gi haidi ngarang na handa international weightlifting federation na ban lift tauki adugi matang da su kita share tabu aduga asukiba more than a year si kumaina sigi awa na mayam se kumaina khanga haibadi haidi achum do porok na honna bada adu amta haibiu sigi matang je yam sange ai adum haijarake ai je international matang ai 2010 da continue ai 2018 bo ai came da continue lairame matam sida ai dop test mayam ma ai pire international ge level da sanarakpada ai medan su tum lawra lai aduga international natraga su India da su masing thingam dre ai dop test ai lawgiba urine da ki blood da gi ai test mayam pi adu sanaroi khudimak pi ribani sanaroi khudimak loi pi ribani aduga game da manungda khogi internet khogi India Federation na issue ta we supplement khogi supplement issue ta boje moina ta supplement sinatana atopa chaba su yade ade moi tha ko dingi room checking la ai check ta we ai ngasi bok da ingonda moina allow ta da pot am ta phagi ba su leite aduga aina sumaina haidi jam nunga aina mathang medan ga lawra ga ai yam nunga aina akhanda su asada su mayam saga laga aina sanarak pa mathang chanarak pa da agi laibak thiba haiga dra 2017 ge khoi gi November date 18 da lawgi bani sigi dop test se khoi world championship sat pa matam da khoi gi USA ge Las Vegas na hotel ama lai adu da khoi ji tha amagi world championship mamang gi tha amaga mamang ji da khoi training center chatpagi ko training ji tawringai manung ji da lawgi bo dop test ne ba sida lawpa chatpa matam ji da su aidi matam da aina kamta su sijina blaite aduga matam ji da aina injury ju oi ba ai thai krana bagi ai sana performance fazana piba ngam da ba chahi ne ba dai khwai dai ju aina performance thi ba competition ne ba si world championship sida lawgi ba dop test da ai smaina positive oirak paje aingonda haina ngai leitana thamoi chokpa haidare aina sok sakhiba adai pura aina
sukang khang da ba sigi matung world championship adugi sanaro matung da ai halaga ai senior national sanare koi ai railway da job tawe ado railway ki railway competition ju yaure adu su dop loin lawe adigi adui matung Commonwealth Games 2018 hanak la pangthoki badu koi koi dana adugi 18 da jo aina goal lauraga su la aga adu da su dop lauri bani ba sima yam si karim hairak tra matung 2018 gi Commonwealth Games gold coast taw ki adu di hadi ngasagi dop test to low ki bugi dop test taw na bugi low ki bado adu ki manung du da ne ba ben che lift out dringa da ne goal lauri mane mane adu ka aingonda asigi information aingonda khangba so amta lai gite 17 November da taw ki base ai 18 gi Commonwealth Games yaura matung gi April gi date 15 da aingonda odana game da lai ba ai gi coach na aingonda khangalak pani ba nang sumaina 2017 gi sumain low gi budu nang sumain positive la isini ba ai ha sa haraga ai gi wakhan je ai gyalam ta gi train sara du aseng bra sini ai thaja da bani na aina taw gi da bani na sara ai ta seng ai cha gi te aduna ai karimta sida ai singna ba pokte moi da lan bi jala sini aina moi oja da ai ko sanange chana na te nang gi sumain la e adu nang kamai nang matam da kai kai season gi adum hangi ko aina hang matam sara sara oin hena khangang gani matam da ai kamai sanai kamai tawe adu da aina mi positive oi ba habi kan na ba gi sana bani ai di sola ga lai bani ai medal lauroi khangi adu ai injury oi ha ba ji sana khangi adu matam da aina kamaina aina aduguma potu sar duno kadai de laira sar duno foreign country ji ai hindi tu na sana ba yarakte ade english lona rakto ni adugi matu adu to pulap thokraga hotel du degi akoi mapan tho an banati ba chatle punna chare punna coaching ga pun bun tawri ni ba adubu isana su tawdana hadi modern year adu direct tawraga di laikre ba ben je tawraga ben adu ka mataw karamna Sanjita na hadi trauma mayam adu si coping mechanism hai ta ko Karmaina matamdo hadi kop tor kanda ai sigi achum se karam kana phanga dage haibagi wakalon du da mataw karam ne lelakhi ge chahi amarom hen base chahi amarom hen base ai pura ngau sat naraga pura aingonda yamna thamoi sokhiba amaga loina na ai le aduga ai punsida smaina tholakani haba ai mangda bo mangude aduga ai punsida smaina lakani haina sunum ta ju khalude aina khalamba de ai fujana sanaba olympic amta lauramaga ai sanaba to osu ai yam lem to oga aina to oba matung da so haureiba angang sing ai angamba mateng pangaga moida support tauge habai wakhala ma ka loina na so aina fujana thanarakpani aduga sigi tawri mayam du sigi pause tarakko du so aina akhanga hi mayam hai tare ko si mayam jida aina ai ta sengna ai lan gi dabni mayam ai mateng pang biyo urine sample number so ani sure aduga ai gi sidi mayam siga mayam do phari ba mayam siga iman mana da ba mawong amada aingonda tawbiri se sigi asengba mata di khang minna se ai gi ma hep mateng pang biyo na ai akhoi Manipur ki CM oribo akhoi mingoi palabda birenje sar birenje da joina request tawe ai mai gi manak sa le sar ai smaina la e du unit sample number dai smai tawe ta seng ai cha gi de sar mating pang bi hoina mana go je sidi kainom ni ai taw ge kana mana khutak ta application ni ra thabi ba moina su support taw re aduga ai gi yamung kai ko si tawri je yamung kai ku na su la ga yum da ga la ga yam nungai ta ba mana yam tawbire tare mana yam mateng pangbidana mana akhanga hi kayam su mana sida chalo sigi lambi kayam su mana tapirami aduga ai gi sum maru oina atopa mayam Manipur ga mayam sina su loina mateng pangbira ba matung sida last ta ai ji case ta fight out ta badi yarak trip ai gi pose poda office ta chata ba yarak ta ba matam sida ai gi kanam ta leitra matung da ai gi inang ba je siraba matam sida ai gi inang pa na tan ai kanam leirakti ba ai sum ta jabda inang pa gi coaching bok ta thadokna ma gi UPSC thanabagi coaching kana tawbodo adu punamak to masagi oijabada thadoga hadi mache gi damakta yamna kathoga leidna ku chen dana case lepi haina su tajaki ado adugi matang su ta hi aina khaidagi thamoi sokna ko so mu ka nungai ki trite haidi ai gi maram sina waraga ai gi naw pa na magi dum ba punamak thadokhibodo ai tasingna ai nungai gi tiba haibadi aina khale ai manga smang jara su ai magi punsi jong mangal le baina mangal le badi ai gi siki mayam irang sta ma exam pi bangam gi tiba aduna do mayam to ai nungai kite aduga ai gi lakai gi ibung hai tare ko promotion na mana ibung saga mana su mate mayam pange ba aduga anda amor haina ibung amosu lei adu moyani ga ai gi naw pa na phai ka puina pu gi bai tare aduna
moina kai isan gita makta achum bai da makta khoi lai sti ga na mo khoi moi homna phajana pun support tawga fight tawrasu tawgani khoi chatla su chakani ga tawra moina dumaina chatpi raga ange dumaina boda pis chala case mayokna ki bani mayokna boda so ai sigi case ta changba paisa ai kanam tagi donation tawgi de ai gi award mamang phangi ba ai khara phangjara pa paisa ai leijabaduna aina paisa jidi tala phangi izati tala phangde adu da changning ba paisa aingonda ai changning bu changjasina ai tha ai loina puthokani aduga ai sanaba to so ai to khraga so ai achumbu dumate ai mayam sigi mamangda ai ulamgani asimamukta de ai lepkhine ai khongkhomje lengdana ai sumain singchalaga ngasi gi achumbu de porapang ngi bani hoi adumakna su mayamgi hona zaman aduga isagi hona zaman na adi ngasi di achumbu do mayamda utlare natra ado yam nungai coffee with tombu mieng tabi mayam ga loina na aten bu prekam ta lomina se welcome back ado Sanjita makha tarakpada hojik sahi ama hembase struggle tora kanda aseng bodo puthore natra ado confusion amadi laikeba hadi bench gi matang na natra ngasagi sample ani subagi hama confusion am laire secondly ministry da di tharak ba laigi deba che che ego Sanjita gi isa da su mail se phangi de natra ado sigi manung sida Sanjita je hadi sana ba se thingbra sana ganu haibra kumana hadi yam da confusing oi ba makhalam di ore hadi dop test to boda positive la aga su Commonwealth Games ki 2018 gi Gold Coast ta mu goal lauraga mu lai bane ba sigi matang sida kitaga si matang sida moina aingonda pura nang ben tawre na hai rakhiba amata laigide nangki confirm tawdribo matam gara nang lepo na hai bane ise matam gara ji chahi kya no matam gara no moi kai hairak nate adu hairak nata banina aina karamaina no ai gi urine sample number ani sure banina phare yes noina aingonda positive oi rena ai haib to ai ya jarage aduga sample number amasi kana no mi sakchim te takpira moina aina request tawbane tawbo matam da su moina adudi ngasi bokta hairak pasu leite kaimta hairak khide ji kana no kai no ai khangde hoji bokta aduga karim khangde adu moina smaina namjin bebaji ta sengna raga de ai yam nungai te ai gi punsi ma pura mangala abani ai gi matam ya mangala abani asukui ba matam se habade ai mapan thokpa ngam gi de mi gi mang dei kai hai phana hai jawa da ne aina sa de harasu ai bu thaja biram ba mi khrana nungsi bi mi nungsi asengang ji sara moina khalangani do ayam bana de nimbu ai so dum na adum tai na saram gani da sar dana bu kamaina dop lak toino ai charam ba yorangani la ise aduna charaga kamai chai kamai harakani ikai dana cha de hai yorangani haibana singba ingonda tabada ai gi thamoi yam sokpa nungai taba adumai phauge aduna phare ai gi asum simakta de khangna bate ai hona da bate ya de nai adum angamba mate ai hona ra kola apune aduna adu ai khare aduga ngasagi aina mu as a sports person hadi ntigi routine oina practice tawba degi kamana hadi pung naina diet laina sigi matang da mukta hadi akoi sanaroi singje ayambana chaba thakpasu chekchindaba yade adegi tumba sabasu matam naina tumba saba chadaba yade aduga koiba chathokpa langthokpa simadi pra yamna langtho utara dinga se langu ta di nonga laga di sanaba ngamdaba aduga akoi wel tingdi mayamgi event mayam sidegi khara tonga lai tare adi atopa event gi di ngasi langtho rasu atang ba mini anyum tumbada recovery tum phangba ngami akoi wel tingna adumai tak to huji ain thangalo bu huji waroi ba nonga laga sigi pamkano se laeba aduna sumana akoi tumba matam da su chawa matam da su adigi dai chawa da su hadi control amagi makada adai thum thau yamna chawa yade aduna boin kumba sna yamba adum sijinare aduga ayukaksna akoi ngata hogalaga running khara tawroba jogging tawroba warm up tawroga sumana nomada ahum lak dumaina training tawra ekoi Sanjita gi ben tawgai manu sahi ma mungsa sidi training se dum makata na chathabra natraga hadi thawai nuai training haraga kaino mode engage tawraga leibra hadi dum ungaga leibra habdi si matam jida ai di pura ngaure ti pura ngauba aina saike ga narakadra aina khallabni sai thangata aduga asi matam jida ai sanaba training
loin thadoi ha ba maram di ai sana ninge ayu kan ta hogala pa je ai nuti gi hana pung mangang khai da hogala taruk ta dum chat pa ki timing je edum makeup thole ba ai makeup ek thola ba ai dum kape ba o aina ngasi aina phamung da tum lai se ai sana ba matam ni ko ai ngasi smai lai se hogale ahola ga khoi gi ima baba khoi se mayam lai bu do ai mai thong jeng ga moine na masi kap bu do ai na ngai rak ba adana moi gi mamang da aina hogala ga nok na ko na ba de gi moi ga harau sak chamin na hona ba da ki mati ware aduga ahin kaya ma sai tumak te karam matam da gi ri jala ka doino khan ba da ngai ba khadi wai aduga koi ba chat pasima asuk matam je ai ma pan dolok te ngasi bo sana roi sing youth haurak li ba sana roi sing sida kari paujel pining Sanjita gi ma ke de ai magai degi makoi moida piningba advice kai sana ge na sana roi ma sana rei si matam loi manga abani haidi sana roi je te punamak ki loin kathora abani ai tare aduna matam je hogi ba matam je mukhala uya de aduna sana ri manung sida thawai yauna hona biba adegi chaba tumba chaba khara sang nai biba aduga yaring ke di hujikan gi haurei ba angang jing je aina sum yeng jabada adi ke ba mauba adegi hujikan de phone Facebook mayam tore ada sumba je kitang thado alaga magi sanari ba kanusda pra lupaga di padan sana ninge aduga apawa sum lairi ba mayam si medan mayam lorok pangamakpa aduga laibak sigi malem sigi medal lorok pangamakpa gi ai moida simadi wista unge aduga atopa hojiki sana generally admaina advice pire aduga nupi sanglo roi sing dadi kari haininge nupi sana roi sing di ai nupi sem adum maina hoje haige bu maina haininge aduga nupi gi di amuk nupa ga khara khenare yam khenare nupi di imung gi awa bu yam ukalle samna ai yam ukalle mi ti khang de ai di ya ui ima dai chan na bu honna ku da yum de gi pisa hai bangam da ba adi chadraga di sumda aina thanganing ba potu yorok da ba adumba adi uroi ha bu sungam da ba nupa sna khara ugande udaba ngam nupi si dekta uselle aduna nupi gi thonga je aduga nupa ga nupi ga khena ba dilai nupi je khang ba yam kalle ba khang ba yam kalle nupa de khang ba kan de ba aduna nupi sing je khang ba yam kalle aduga nupi gi si di yam cheksina chatpa chaba tumba chaba yam cheksina le heninge aduga yam phajana khang ba kan bi nupi mo heninge da nupi punamak se okay yam nungare aduga masai Sanjita na hai gi bada hai di akhoi di Manipur se Hindi speaking chunate ko aduga English su pakna ngang de hai di akhoi gi coach sina guide tor ga su chatle ado matam khudi mak tadi adum guide taw dab su yaw ga ni hai di internationally Hindi budi yare akhoi country manung da dum khara kana tawraga international thak ta language sina barrier ama ohan bra chana ba chapa matam da atop countries ki di mogi masam sa gi translator su purak pu yawidna ado akhoi gi sida di leite adugum bado ado si gi kari khudong cha ba cha da ba sigi nungai ta basu yam yawre koi India manung de de ayam bana Hindi ji akoi Manipur ge language te natte adoi ta ju India ma cha jing ayam bana chatlaga thani adum lei bada Hindi ji ngang banga me duka foreign country rom da chatpa matam da English rom da mogi media ama la ai ngon interview longning lai ra ta su mogi English to ngang bangam da bani na adugi khudong ja da ba yam nungai ta ba adugum de ayam thengna re aduna akoi ju hai sumba gi mating bang bina ba mi ma thambe ta di hoi kitang nungai ni aduga sma haijani hoi yam nungai Sanjita ngasi akhoi gi studio da leng birak tuna mayam da so aphaba paujal mayam pire aduga viewers mayam da so haidi Sanjita gi haidi hujik band leirubado lift tawbu khapa mayam da so share tawre ko adu Sanjita yam nungai jare coffee with tombu miyang tabiri mayam bu Shanti saram na amu ka khurumjari